ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯔk꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯛꯂꯕ ꯁꯨꯃꯥꯡ ꯑꯃꯒꯤ ꯃꯌꯥꯏꯗ ꯊꯦꯛꯅ ꯂꯩꯅ ꯆꯤꯝꯕꯥꯜꯗꯅ ꯅꯨꯡꯁꯤꯔꯕ ꯏꯁꯩꯒꯤ ꯇꯥꯟꯊꯥ ꯁꯦꯝꯗꯨꯅ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯤ꯫ ꯃꯌꯥꯝ ꯃꯔꯛꯇ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯆꯤꯡꯂꯦꯝꯂꯕꯤ ꯁꯝꯂꯥꯡꯅ ꯅꯤꯡꯗꯨ ꯌꯩꯅ ꯋꯥꯏ ꯋꯥꯏ ꯇꯥꯅ ꯊꯥꯗꯗꯨꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯗꯨꯒꯤ ꯇꯥꯟꯊꯥꯗ ꯃꯨꯛꯁꯨꯛ ꯃꯨꯅ ꯁꯥꯡꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯖꯒꯣꯏ ꯁꯥꯊꯦꯛ ꯇꯝꯂꯗꯨꯅ ꯐꯖꯕꯒꯤ ꯏꯅꯣꯠ ꯍꯥꯞꯂꯤ꯫ ꯅꯨꯖꯥ ꯑꯗꯨꯕꯨ ꯊꯑꯣꯏꯅ ꯌꯦꯡꯕ ꯂꯥꯛꯄ ꯑꯉꯥꯎꯕ ꯈꯣꯏꯃꯨ ꯀꯌꯥꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯗꯨꯕꯨ ꯎꯔꯒ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯗꯨꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯗ꯭ꯔꯗꯨꯅ ꯃꯥꯡꯗ ꯂꯩꯔꯤꯕꯤ ꯃꯇꯥꯔꯣꯏ ꯑꯃꯗ ꯊꯣꯛ ꯍꯦꯛ ꯋꯥꯏꯁꯤꯜꯂꯨꯔꯦ꯫ ꯇꯕꯥꯕꯤꯅ "ꯇꯣꯝꯕꯤ, ꯀꯔꯤꯅꯣ ꯆꯨꯝꯅ ꯂꯦꯞꯆꯕ ꯐꯥꯎꯕꯗ ꯉꯝꯗ꯭ꯔꯕꯣ ꯅꯪ ꯑꯃ ꯊꯋꯥꯏ ꯏꯌꯥꯎ ꯌꯥꯎꯗꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯃ ꯅꯠꯇ꯭ꯔꯦ ꯑꯃ ꯑꯗꯨꯝ ꯇꯧꯕꯁꯤꯕꯨ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯕꯅꯣ? ꯌꯥꯝꯅ ꯍꯩꯅꯤꯡꯗ꯭ꯔꯒ ꯇꯣꯛꯈꯣ, ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯨ꯫ ꯑꯣꯖꯥ, ꯑꯩ ꯁꯣꯏꯈ꯭ꯔꯦ, ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯈ꯭ꯔꯕꯁꯨ ꯃꯊꯃꯣꯏꯗꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤ꯫ ꯀꯅꯥꯗ ꯁꯥꯎꯅꯤꯡꯂꯤꯕꯅꯣ? ꯃꯁꯥꯅ ꯁꯣꯏꯔꯒ ꯂꯥꯟꯖꯗꯕ ꯃꯤꯗ ꯇꯥꯏꯁꯤꯟꯕꯁꯤ ꯆꯠꯅꯕꯤꯔꯥ? ꯇꯕꯥꯕꯤꯅ "ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯁꯤ, ꯍꯌꯦꯡ ꯈꯔ ꯉꯟꯅ ꯂꯥꯛꯅꯣ꯫ ꯖꯒꯣꯏ ꯇꯝꯂꯝꯕ ꯃꯌꯥꯝ ꯑꯗꯨ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯌꯨꯝꯗ ꯍꯟꯅꯕ ꯊꯣꯛꯂꯛꯄꯗ ꯇꯕꯥꯕꯤꯅ "ꯇꯅꯤꯛꯄꯤ, ꯅꯪ ꯑꯃꯨꯛꯇ ꯉꯥꯏꯈꯣ." "ꯀꯩ ꯍꯥꯏꯒꯦ ꯑꯣꯖꯥ? ꯑꯩꯕꯨ ꯈꯥꯝꯕꯤꯕꯕꯣ? ꯅꯪꯒꯤ ꯖꯒꯣꯏ ꯊꯣꯛꯄꯗ ꯏꯟꯅꯕ ꯐꯤꯕꯨ ꯂꯩꯔꯕ꯭ꯔꯣ?" "ꯂꯩꯇ꯭ꯔꯤ ꯑꯣꯖꯥ, ꯏꯃꯥꯅ ꯅꯪꯅꯕ ꯀꯩꯊꯦꯜꯗꯒꯤ ꯂꯩꯒꯦꯗꯤ ꯍꯥꯏꯕꯅꯤ." "ꯏꯆꯦꯗꯣ ꯂꯩꯔꯨꯔꯅꯨ ꯍꯥꯏꯌꯨ꯫ ꯁꯤꯒꯤ ꯐꯤꯁꯦ ꯄꯨꯈꯣ, ꯑꯩꯅ ꯁꯤꯖꯤꯟꯅꯔꯝꯕꯅꯤ꯫ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯊꯣꯛꯄꯗ ꯏꯜꯂꯨ, ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯑꯩꯅ ꯂꯩꯕꯗꯒꯤ ꯑꯅꯤꯔꯛꯇ ꯏꯟꯈꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯆꯠꯂꯣ ꯆꯠꯂꯣ." ꯇꯅꯤꯛꯄꯤ ꯅꯣꯛꯐꯦꯠ ꯇꯧꯖꯥ ꯃꯤꯠꯂꯨꯗꯅ ꯄꯤꯔꯥꯡ ꯊꯥꯡ "ꯑꯣꯖꯥꯒꯤ ꯇꯧꯕꯤꯃꯜ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯅꯆꯥꯅ." "ꯏꯍꯦ, ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯀꯧꯀꯦ ꯇꯧꯏꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯦ." ꯇꯕꯥꯕꯤꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯗꯨꯅ ꯇꯅꯤꯛꯄꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯂꯨꯀꯣꯛ ꯊꯦꯡꯅꯔꯦ꯫ ꯂꯨꯀꯣꯛ ꯎꯕꯗ ꯇꯅꯤꯛꯄꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏ ꯃꯁꯥꯗ꯫ ꯊꯩꯔꯒ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯎꯁꯤꯟꯅꯗ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯆꯠꯂꯤꯉꯩ ꯂꯨꯀꯣꯛꯅ ꯀꯧꯔꯛꯏ꯫ "ꯍꯩꯃ, ꯇꯅꯤꯛꯄꯤ, ꯅꯪꯗꯤ ꯀꯔꯥꯏ ꯆꯠꯂꯨꯕꯅꯣ? ꯑꯩꯁꯨ ꯅꯈꯣꯏ ꯌꯨꯝꯗ ꯆꯠꯂꯨꯕꯅꯤꯅꯦ." "ꯃꯥꯃ, ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯊꯕꯛ ꯑꯃꯒꯤ ꯆꯠꯂꯨꯕꯅꯤ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯑꯁꯨꯝꯅ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗ꯭ꯔꯤꯉꯩ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥꯗꯨ ꯃꯊꯥ ꯁꯔꯞ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯡꯒꯣꯜ ꯃꯇ꯭ꯔꯤ ꯑꯗꯨꯗ꯫ "ꯏꯃꯥ, ꯑꯩ ꯍꯜꯂꯛꯑꯦ." "ꯍꯩꯃ, ꯑꯩꯗꯤ ꯏꯆꯥ ꯍꯜꯂꯛꯄ ꯎꯍꯧꯗ꯭ꯔꯦꯗꯅ." "ꯏꯃꯥ, ꯃꯥꯃ ꯂꯨꯀꯣꯛ ꯂꯥꯛꯑꯝꯕ꯭ꯔꯣ? ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯝꯂꯒꯦ?" "ꯂꯥꯛꯑꯝꯃꯤ, ꯀꯔꯤꯅꯣ ꯌꯥꯝ ꯍꯥꯏꯔꯝꯕꯅꯤ꯫ ꯁꯦꯜ ꯁꯤꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯪꯁꯦ ꯃꯃꯧ ꯑꯣꯏꯔꯒꯦ, ꯅꯠꯇ꯭ꯔꯒ ꯁꯦꯜ ꯁꯤꯡꯉꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯪꯈꯣꯜꯁꯤ ꯑꯣꯏꯅ ꯌꯣꯟꯒꯦ ꯍꯥꯏꯕꯁꯨ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯦꯗꯣ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯍꯩꯅꯤꯡ ꯃꯔꯨ ꯃꯥꯟꯕ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯕꯗꯣ, ꯑꯗꯨꯗ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯏꯃꯥ, ꯑꯩ ꯌꯨꯝ ꯄꯥꯟꯗ꯭ꯔꯁꯨ ꯂꯩꯖꯔꯒꯦ꯫ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ, ꯃꯥꯃ ꯂꯨꯀꯣꯛꯀꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗꯨꯁꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ." "ꯍꯦꯔꯥ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ ꯏꯆꯥꯁꯤꯗꯤ, ꯏꯃꯥ ꯂꯩꯔꯤꯉꯩ ꯃꯣꯏꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ ꯏꯆꯥꯗ꯫ ꯀꯔꯤꯅꯣ ꯃꯌꯣꯝꯗꯨꯕꯣ? ꯍꯩꯃꯥ, ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯋꯦ, ꯍꯥꯏꯕꯒ ꯂꯣꯏꯅ ꯀꯥꯎꯔꯦ꯫ ꯐꯤꯅꯦ ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯖꯒꯣꯏꯒꯤ ꯑꯣꯖꯥꯅ ꯑꯩꯒꯤ ꯄꯤꯔꯛꯂꯤꯅꯦ꯫ ꯃꯥꯅ ꯍꯥꯟꯅ ꯏꯜꯂꯝꯕꯒꯤꯅꯤ ꯍꯥꯏꯌꯦ꯫ ꯏꯃꯥꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯂꯩꯇ꯭ꯔꯁꯨ ꯌꯥꯔꯦ ꯁꯤ ꯂꯩꯔꯗꯤ." ꯄꯨꯔꯅꯤꯃꯥ ꯃꯆꯥꯒꯤ ꯍꯔꯥꯎꯖꯕ ꯃꯇꯧꯗ ꯃꯊꯃꯣꯏ ꯇꯅꯤꯛ ꯇꯅꯤꯛꯏ꯫ ꯐꯤ ꯑꯃꯐꯥꯎ ꯃꯆꯥꯒꯤ ꯊꯣꯟꯕꯤꯕ ꯉꯝꯗꯦ ꯈꯜꯂꯨꯕꯗ ꯄꯤꯔꯥꯡ ꯃꯥꯁꯨ ꯇꯥꯔꯛꯀꯅꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯆꯥ ꯎꯍꯟꯗ ꯇꯩꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯊꯝꯖꯜꯂꯨꯔꯣ, ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯅꯨꯃꯤꯠꯇ ꯏꯟꯅꯕ." "ꯍꯣꯏ ꯏꯃꯥ." ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤꯅ ꯁꯨꯛꯇꯣꯛꯇꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯥ ꯏꯕꯦꯂꯩꯅ "ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ? ꯑꯔꯩꯕ ꯃꯈꯩ ꯁꯨꯛꯇꯣꯛꯇꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯀꯅꯥꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯂꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ?" "ꯏꯃꯥ, ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯀꯣ ꯉꯁꯤꯗꯤ." "ꯏꯆꯥꯅ ꯁꯥꯎꯅꯤꯡꯗꯕꯕꯨ ꯀꯔꯤ ꯅꯨꯃꯤꯠꯄꯨ ꯌꯥꯎꯒꯦꯅꯦ? ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯦ? ꯑꯁꯤꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯟꯒꯦ ꯏꯃꯥ? ꯑꯣꯖꯥꯅꯁꯨ ꯃꯥꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯏ, ꯑꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝꯁꯤꯅ꯫ ꯑꯩꯅꯦ ꯃꯤꯠ ꯌꯥꯝꯅ ꯅꯥꯏ, ꯑꯩꯁꯦ ꯑꯗꯨꯝ ꯆꯣꯞꯄꯕꯅꯤ." "ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯨꯅ ꯀꯔꯤ ꯍꯦꯜꯂꯨꯅꯤ ꯏꯆꯥꯗꯒꯤ? ꯏꯆꯥꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ꯫ ꯑꯗꯣ ꯃꯤꯅ ꯃꯥꯕꯨꯇ ꯌꯦꯡꯂꯤꯕꯗꯣ ꯃꯥꯟꯖꯨꯅꯔꯕ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯇꯣꯉꯥꯟ ꯇꯥꯕꯗꯨꯗ ꯑꯉꯥꯎꯕꯤ ꯑꯃ ꯌꯥꯎꯔꯦꯅ ꯌꯦꯡꯂꯤ ꯑꯣꯏꯔꯝꯅꯤ ꯏꯕꯦꯝꯃ."
ꯑꯉꯥꯎꯕ ꯌꯦꯡꯕꯕꯨ ꯅꯨꯄꯥ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯃꯌꯥꯝ ꯂꯥꯛꯀꯗ꯭ꯔꯣ ꯏꯃꯥ ꯊꯪꯅꯕ ꯈꯨꯟꯗꯩꯒ ꯃꯌꯥꯝ ꯂꯥꯛꯏ ꯁꯨꯃꯥꯡ ꯑꯀꯣꯏꯕꯗꯣ ꯄꯨꯝꯊꯟ ꯍꯦꯛ ꯊꯜꯂꯦ ꯀꯔꯤ ꯃꯍꯩꯕꯨ ꯄꯥꯏꯕꯅꯣ ꯈꯪꯗꯦ ꯏꯃꯥ ꯏꯆꯥꯁꯤꯗꯤ ꯀꯔꯤꯃꯇ ꯍꯦꯛ ꯈꯜꯂꯨꯅꯨ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯊꯣꯛꯄꯗ ꯏꯆꯥꯅ ꯍꯦꯜꯂꯒ ꯂꯣꯏꯔꯦ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯐꯤꯖꯣꯜ ꯑꯅꯧꯕ ꯐꯖꯕ ꯑꯃ ꯏꯃꯥꯅ ꯂꯩꯔꯕꯅꯦ ꯐꯖꯅ ꯁꯥꯊꯔꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯀꯦꯅ ꯁꯥꯗꯣꯛꯎ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯀꯅꯤ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ ꯀꯗꯥꯏꯅꯣ ꯌꯦꯡꯒꯦ ꯑꯩ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯅꯪꯒꯤ ꯀꯥꯗ ꯊꯝꯂꯝꯂꯕꯅꯤ ꯌꯦꯡꯉꯨꯔꯣ ꯌꯦꯡꯉꯨꯔꯣ ꯇꯣꯝꯕꯤ ꯆꯦꯟꯈꯤ ꯍꯔꯥꯎꯅ ꯐꯤꯖꯣꯜ ꯑꯗꯨ ꯎꯔꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯆꯤꯝꯕꯥꯜ ꯆꯤꯡꯂꯞ ꯇꯧꯗꯨꯅ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯅꯣꯛꯂꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯅꯣꯡꯗꯣꯜ ꯊꯛꯇ ꯉꯥꯜꯂꯤꯕꯤ ꯃꯤꯆꯪ ꯃꯤꯈꯥꯏ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯗꯅ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯕꯕꯨ ꯏꯪꯍꯜꯂꯤꯕꯤ ꯅꯣꯡꯗꯣꯜ ꯊꯛꯀꯤ ꯊꯥꯖꯗꯨ ꯃꯍꯥꯛꯅꯁꯨ ꯇꯦꯡꯕꯥꯡꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯅꯨꯖꯥ ꯃꯥꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯄꯥꯡꯕꯗ ꯑꯌꯨꯛꯀꯤ ꯊꯕꯛ ꯑꯌꯥꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯂꯣꯏꯁꯤꯜꯂꯝꯅꯕ ꯍꯣꯠꯅꯖꯔꯤ ꯄꯨꯔꯅꯤꯃꯥꯅ ꯅꯪꯕꯨ ꯊꯦꯡꯈ꯭ꯔꯦꯅꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯣ ꯌꯥꯝꯅꯒ ꯇꯩꯔꯨꯔꯅꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯅꯪꯅ ꯂꯝ ꯇꯩꯔꯕꯅꯤꯅ ꯇꯩꯗꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ ꯁꯨꯃꯥꯡꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯣ ꯏꯆꯥ ꯋꯥꯔꯅꯤ ꯂꯣꯏꯗꯧꯔꯦ ꯏꯃꯥ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯥ ꯆꯪꯉꯝꯃꯣ ꯅꯨꯃꯤꯗꯥꯡꯅꯤ ꯅꯇꯣꯝꯇ ꯃꯄꯥꯟꯗ ꯊꯝꯂꯝꯕ ꯅꯨꯡꯉꯥꯏꯇꯦ ꯂꯣꯏꯁꯤꯜꯂꯣ ꯁꯤꯗ ꯐꯝꯂꯒꯅꯦ ꯏꯃꯥ ꯉꯥꯏꯔꯒꯦ ꯂꯣꯏꯁꯤꯜꯂꯣ ꯂꯣꯏꯁꯤꯜꯂꯣ ꯇꯅꯤꯛꯄꯤ ꯂꯝ ꯇꯩꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ ꯃꯃꯥ ꯃꯆꯥꯗꯣ ꯃꯍꯧꯁꯥꯒꯤ ꯃꯇꯧꯒꯨꯝ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨ ꯈꯤꯇꯪ ꯉꯟꯅ ꯖꯒꯣꯏ ꯇꯝꯕ ꯂꯥꯛꯏ ꯇꯅꯤꯛꯄꯤꯅ ꯌꯧꯔꯛꯄꯗ ꯀꯅꯥꯁꯨ ꯂꯥꯛꯂꯝꯗ꯭ꯔꯤ ꯇꯕꯥꯕꯤꯅ ꯍꯩꯃꯥ ꯇꯅꯤꯛ ꯅꯪ ꯌꯧꯔꯛꯂꯕ꯭ꯔꯥ ꯑꯇꯩꯗꯤ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯤꯅꯦ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯅꯔꯗꯤ ꯐꯗꯧꯅꯤ ꯇꯧꯔꯤꯁꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯥꯆꯣꯝ ꯁꯦꯝꯂꯤꯁꯦ ꯈꯔ ꯌꯥꯎꯁꯤꯜꯂꯛꯎ ꯀꯣꯅꯨꯡꯗ ꯅꯈꯣꯏꯅ ꯖꯒꯣꯏ ꯊꯣꯛꯄꯗ ꯆꯤꯟꯅꯕ ꯁꯦꯝꯕꯤꯕꯅꯤ ꯂꯩꯁꯤ ꯈꯛꯅ ꯀꯣꯟꯅꯒꯗ꯭ꯔꯣ ꯑꯣꯖꯥ ꯀꯣꯟꯅꯔꯣꯏ ꯍꯣꯔꯦꯟ ꯈꯔꯒ ꯊꯤꯔꯨꯗꯧꯔꯤꯕꯅꯤ ꯖꯒꯣꯏ ꯉꯥꯏꯍꯥꯛ ꯇꯝꯂꯒ ꯑꯗꯨꯅꯅꯦ ꯈꯤꯇꯪ ꯉꯟꯅ ꯂꯥꯛꯅꯔꯗꯤ ꯐꯗꯧꯅꯤ ꯍꯥꯏꯔꯤꯁꯦ ꯑꯩꯁꯨ ꯉꯔꯥꯡꯅ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯕꯁꯨ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯣꯖꯥꯅ ꯁꯦꯝꯕꯤꯕ ꯅꯆꯣꯝꯁꯦ ꯌꯥꯝ ꯐꯖꯩ ꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯤ ꯀꯌꯥ ꯀꯌా ꯁꯥꯗꯨꯅ ꯖꯒꯣꯏꯁꯤ ꯑꯣꯖꯥ ꯅꯈꯣꯏ ꯑꯅꯤ ꯊꯣꯛꯂꯁꯤ ꯃꯤꯁꯨ ꯌꯥꯝꯕꯅꯤꯅ ꯌꯥꯝꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤꯁꯨ ꯃꯌꯥꯝ ꯂꯥꯛꯀꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯗꯨꯗ ꯃꯅꯥꯁꯨ ꯆꯥꯎꯅ ꯄꯤꯗꯨꯅ ꯀꯨꯝꯍꯩ ꯈꯨꯗꯤꯡ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯑꯗꯨꯝ ꯁꯥꯗꯧꯔꯤꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯑꯇꯣꯞꯄ ꯖꯒꯣꯏ ꯇꯝꯕꯤꯁꯤꯡꯁꯨ ꯌꯧꯁꯤꯟꯅꯔꯛꯂꯤ ꯇꯕꯥꯕꯤꯅ ꯊꯦꯡꯉꯤꯀꯣ ꯅꯈꯣꯏ ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦ ꯍꯧꯅꯕ ꯇꯧꯔꯁꯤ ꯉꯁꯤꯗꯤ ꯀꯥꯡꯂꯨꯞ ꯑꯅꯤ ꯊꯣꯛꯂꯒ ꯇꯝꯂꯁꯤ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯑꯅꯤ ꯊꯣꯛꯅ ꯁꯥꯗꯧꯔꯤꯕꯅꯤ ꯇꯅꯤꯛ ꯅꯈꯣꯏ ꯃꯔꯤ ꯑꯃꯅꯅꯦ ꯁꯣꯝꯗ ꯂꯦꯞꯄꯣ ꯑꯗꯨꯒ ꯇꯣꯝꯕꯤ ꯅꯈꯣꯏ ꯃꯔꯤ ꯑꯃꯅ ꯁꯣꯝꯗ ꯂꯦꯞꯄꯣ ꯑꯅꯤ ꯊꯣꯛꯅ ꯁꯥꯔꯁꯤ ꯑꯗꯨꯒ ꯖꯒꯣꯏ ꯃꯈꯜꯗꯤ ꯃꯥꯟꯅꯒꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯐꯖꯕꯗꯣ ꯈꯟꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯝꯂꯕ ꯇꯨꯡꯗ ꯅꯆꯣꯝ ꯁꯦꯝꯅꯕ ꯂꯩ ꯊꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯇꯨꯅ ꯆꯠꯅꯔꯤ ꯇꯅꯤꯛꯄꯤꯅ ꯈꯨꯟꯊꯛꯀꯤ ꯆꯤꯡꯌꯥꯗ ꯂꯩꯕ ꯂꯩ ꯌꯥꯝꯅ ꯍꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯥꯔꯣꯏ ꯑꯅꯤ ꯑꯃꯒ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥꯗꯨꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯇꯝꯕ ꯅꯤꯄꯥ ꯑꯅꯤꯈꯛ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯇꯥꯏ ꯑꯣꯏꯔꯝꯅ ꯈꯤꯇꯪ ꯊꯩꯖꯤꯜꯂꯤ ꯑꯗꯨꯕꯨ ꯃꯅꯥꯛ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯁꯒꯣꯜ ꯊꯧꯔꯤꯕꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯗꯒꯤ ꯑꯃꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯇꯥꯔꯤꯕ ꯂꯩ ꯌꯥꯎꯔꯕ ꯌꯦꯟꯗꯥꯏ ꯑꯗꯨ ꯈꯨꯟꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯗꯨꯗ ꯄꯤꯔꯛꯏ ꯏꯆꯟꯒꯤ ꯌꯦꯟꯗꯥꯏ ꯑꯣꯏꯔꯕ ꯃꯥꯜꯂꯤ ꯑꯁꯤ ꯑꯩꯒꯤ ꯅꯠꯇꯤꯌꯦ ꯏꯇꯥꯒꯤ ꯃꯇꯥꯔꯣꯏ ꯑꯃꯅ ꯏꯇꯥ ꯇꯅꯤꯛ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯅꯪꯒꯤꯅꯤ ꯏꯇꯥ ꯑꯩꯈꯣꯏꯒꯤ ꯌꯦꯟꯗꯥꯏꯗꯤ ꯄꯥꯏꯖꯔꯤꯕꯁꯤꯕꯨ ꯇꯝꯕ ꯑꯃ ꯌꯦꯡꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯎꯕꯤꯗ꯭ꯔꯕꯣ ꯃꯇꯥꯔꯣꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕꯅ ꯃꯥꯏꯊꯣꯡꯗꯨ ꯍꯌꯥꯏ ꯑꯃꯨꯟꯕꯒꯨꯝ ꯉꯥꯡꯁꯤꯟꯈ꯭ꯔꯦ ꯂꯩꯀ꯭ꯔꯛ ꯑꯃ ꯂꯩꯔꯝꯂꯕꯗꯤ ꯆꯪꯈ꯭ꯔꯒꯦ ꯀꯥꯏꯅ ꯈꯜꯂꯛꯄ ꯃꯇꯥꯡ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯆꯨꯝꯂꯤꯕꯅꯤ ꯃꯇꯥꯔꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯂꯥꯞꯅ ꯃꯁꯥꯅ ꯅꯨꯡꯁꯥꯒꯨꯝ ꯐꯟꯗꯨꯅ ꯁꯅꯥ ꯑꯍꯤꯡꯕ ꯀꯨꯆꯨꯗ ꯊꯧꯔꯕ ꯃꯤꯁꯅꯥ ꯑꯅꯤꯅ ꯅꯨꯖꯥ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯒꯨം ꯎꯈꯤꯕ ꯇꯝꯕ ꯅꯤꯄꯥ ꯃꯥꯕꯨ ꯎꯔꯨꯕꯗ ꯈꯨꯠꯇꯒꯤ ꯌꯦꯟꯗꯥꯏ ꯃꯥꯕꯨ ꯊꯥꯗꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯏꯀꯥꯏꯔꯗꯨꯅ ꯇꯞꯅ ꯂꯧꯗꯨꯅ ꯅꯣꯟꯊꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯏꯀꯥꯏꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯂꯣꯏꯔꯦ ꯄꯥꯈꯪ ꯑꯣꯏꯕꯒꯤ ꯊꯃꯣꯏ ꯃꯤꯍꯨꯜꯗꯤ ꯆꯣꯡꯊꯣꯛꯈꯤꯗꯧꯔꯦ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯍꯪꯂꯛꯏ ꯈꯦꯂꯦꯝꯕꯅ ꯏꯆꯜꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯀꯔꯤ ꯂꯩꯀꯥꯏꯗꯒꯤꯅꯣ ꯅꯆꯜꯒꯤ ꯃꯤꯡꯗꯤ ꯇꯅꯤꯛꯄꯤ ꯀꯧꯖꯩ ꯏꯕꯨꯡ ꯈꯨꯟꯈꯥꯗꯒꯤꯅꯤ ꯑꯣ ꯑꯗꯣ ꯂꯩꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯌꯥꯝꯕꯁꯤꯕꯣ ꯅꯆꯣꯝ ꯁꯦꯝꯅꯕ ꯍꯥꯏꯗꯨꯅ ꯍꯦꯛꯄ ꯂꯥꯛꯄꯅꯤ ꯏꯕꯨꯡ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯃꯇꯥꯎ ꯈꯣꯏꯅꯤꯡꯅ ꯂꯥꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯂꯣꯏꯗ꯭ꯔꯤꯕꯣ ꯋꯥꯔꯤꯗꯨꯕꯣ ꯀꯔꯤꯅꯣ ꯁꯛꯈꯪꯅꯕꯒꯨꯝꯅ ꯋꯥꯔꯤ ꯈꯣꯡꯁꯥꯡꯕꯤ ꯇꯧꯔꯕ꯭ꯔꯥ ꯀꯩꯅꯣ ꯍꯟꯕ ꯊꯦꯡꯂꯅꯤ ꯅꯤꯄꯥ ꯅꯪꯕꯨ ꯂꯥꯛꯑꯣꯅꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯉꯁꯤꯒꯤꯗꯤ ꯑꯊꯨꯕ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯨ ꯈꯪꯂꯕꯅꯤꯅ ꯑꯗꯣ ꯆꯠꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯇꯝꯕ ꯑꯣꯏꯕꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯖꯗꯨꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯕꯨ
ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯕꯁꯨ ꯅꯠꯇꯕꯁꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ꯫ ꯑꯁ ꯇꯥꯅꯤꯛꯄꯤ ꯍꯥꯏꯕꯤ ꯑꯄꯪꯕꯤ ꯅꯪ ꯉꯥꯎꯔꯦꯀꯣ꯫ ꯑꯔꯣꯏꯕꯒꯤ ꯉꯥꯎꯔꯦꯀꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯃꯇꯥꯔꯣꯏ ꯑꯃꯅ꯫ ꯉꯥꯎꯔꯦ ꯉꯥꯎꯔꯦ ꯏꯇꯥ ꯇꯥꯅꯤꯛ, ꯉꯥꯎꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯉꯁꯤꯗ ꯊꯦꯡꯅꯕ ꯇꯝꯕ ꯅꯤꯄꯥꯗꯨꯗ ꯀꯩꯅꯣ ꯃꯣꯃꯣꯟꯒ ꯅꯣꯛꯂꯒ ꯈꯪꯅꯕꯒꯨꯝ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ? ꯌꯥꯝ ꯉꯝꯃꯤ ꯏꯕꯦꯝꯃ ꯅꯪ꯫ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨꯕ ꯏꯇꯥ, ꯁꯨꯝ ꯈꯪꯗꯦ, ꯑꯍꯥꯟꯕ ꯎꯕꯗ꯫ ꯃꯇꯥꯔꯣꯏ ꯑꯃꯅ ꯑꯍꯥꯟꯕ ꯎꯕꯗ ꯅꯨꯖꯥꯒꯤ ꯊꯃꯣꯏ ꯍꯨꯈꯤꯕ ꯇꯝꯕꯁꯤ ꯑꯆꯝꯕꯗꯤ ꯑꯣꯏꯔꯣꯏ꯫ ꯑꯗꯣ ꯍꯜꯂꯁꯤ, ꯑꯣꯖꯥꯅ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯂꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯃꯇꯥꯔꯣꯏꯁꯤꯡꯒ ꯍꯟꯈ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕꯗꯨ ꯇꯣꯝꯕꯤ ꯍꯣꯏꯁꯨ ꯎꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯁꯣꯝꯗ ꯂꯩ ꯌꯥꯝꯅ ꯍꯧꯕꯅꯤ, ꯁꯥꯠꯂꯝꯒꯅꯤ ꯌꯦꯡꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯇꯥꯅꯤꯛꯄꯤꯅ ꯈꯦꯂꯦꯝꯕꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯎꯈꯤꯕꯅꯤ꯫ ꯃꯊꯃꯣꯏꯗꯗꯤ ꯀꯜꯂꯛꯄ ꯑꯃ ꯐꯥꯎꯔꯤ, ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯗ ꯅꯤꯄꯥ ꯑꯃꯠꯇꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯂꯥꯏꯔꯗꯨꯅ ꯂꯛꯅꯔꯛꯇ꯭ꯔꯤꯕ ꯑꯣꯏꯕꯅ ꯃꯤꯒꯤ ꯎꯔꯒ ꯌꯥꯝꯅ ꯀꯜꯂꯛꯏ ꯇꯣꯝꯕꯤꯁꯦ꯫ ꯆꯠꯃꯤꯟꯅꯔꯤꯕ ꯃꯇꯥꯔꯣꯏꯁꯤꯡꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯇꯣꯝꯕꯤꯒꯤ ꯃꯇꯧꯗ ꯃꯈꯣꯏ ꯃꯁꯦꯟ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯃꯈꯣꯏꯁꯨ ꯍꯟꯈ꯭ꯔꯤ꯫ ꯇꯕꯥꯕꯤꯅ ꯍꯩꯃꯥ, ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ? ꯀꯗꯥꯏ ꯀꯗꯥꯏ, ꯁꯤꯗ ꯊꯝꯃꯨ ꯂꯩꯁꯤꯡꯗꯣ꯫ ꯍꯦꯛꯂꯛꯂꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯄꯨꯟꯅ ꯊꯝꯗꯨꯅ ꯅꯥꯆꯣꯝ ꯁꯦꯝꯕ ꯌꯥꯎꯁꯤꯜꯂꯤ꯫ ꯁꯦꯝꯕ ꯂꯣꯏꯔꯕꯗ ꯇꯕꯥꯕꯤꯅ ꯍꯌꯦꯡꯅꯤ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯔꯨꯒꯗꯧꯔꯤꯕꯁꯦ꯫ ꯅꯈꯣꯏ ꯂꯣꯏꯅ ꯍꯌꯦꯡꯗꯤ ꯉꯟꯇꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯑꯩꯒꯤꯗ ꯂꯥꯛꯎ꯫ ꯀꯣꯅꯨꯡꯗꯒꯤ ꯃꯤ ꯂꯧꯕ ꯂꯥꯛꯇꯧꯔꯤꯕꯅꯤ꯫ ꯑꯩꯒꯤꯗ ꯉꯟꯅ ꯌꯧꯔꯛꯎ꯫ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ, ꯍꯟꯅꯔꯣ ꯌꯨꯝꯗ꯫ ꯑꯁꯨꯝꯅ ꯍꯟꯅꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯉꯁꯥꯏ ꯎꯔꯛꯄ ꯄꯨꯝꯕ ꯃꯃꯥꯗ ꯇꯝꯃꯤ꯫ ꯃꯃꯥ ꯑꯣꯏꯕꯤꯗꯨꯁꯨ ꯃꯆꯥꯒꯤ ꯏꯅꯣꯠ ꯍꯥꯞꯂꯤ꯫ ꯐꯠꯇꯕꯗ ꯃꯥꯟꯅꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯤ꯫ ꯌꯥꯔꯣꯏꯅꯤ, ꯃꯃꯥꯗꯨꯁꯨ ꯂꯩꯁꯥꯔꯤꯉꯩ ꯅꯨꯄꯥ ꯐꯥꯕ ꯌꯥꯝ ꯍꯩꯕꯅꯤ꯫ ꯃꯥꯅ ꯂꯩꯔꯤꯕ ꯅꯤꯄꯥ ꯑꯗꯨꯁꯨꯅꯦ ꯐꯥꯔꯒ ꯂꯩꯁꯤꯜꯂꯤꯕꯅꯤ, ꯏꯀꯥꯏꯕ ꯈꯪꯈꯤꯗ꯭ꯔꯕ? ꯏꯃꯥ, ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯩꯔꯤꯈꯩ ꯌꯨꯝ ꯄꯥꯟꯕ ꯈꯪꯉꯔꯣꯏ꯫ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯣ? ꯍꯌꯦꯡ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯖꯒꯣꯏꯗꯣ ꯊꯦꯛꯅ ꯅꯧꯅ ꯐꯖꯅ ꯁꯥꯊꯔꯒ ꯏꯆꯥꯒꯤ ꯁꯥꯊꯦꯛꯇ ꯉꯥꯎꯍꯜꯂꯨ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯤꯄꯥ ꯑꯃ ꯈꯜꯂꯒ ꯍꯦꯛ ꯍꯧꯖꯤꯜꯂꯨ꯫ ꯅꯤꯄꯥ ꯍꯥꯏꯕꯁꯦ ꯅꯨꯄꯤꯅ ꯀꯦꯁꯟꯅꯕꯗ ꯄꯪꯊꯕꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯌꯦꯡꯉꯣ ꯏꯃꯥ, ꯍꯌꯦꯡꯗꯤ ꯅꯆꯥꯅ ꯄꯨꯝꯍꯦꯟ ꯍꯦꯟꯗꯧꯔꯤꯕꯅꯤ꯫ ꯏꯆꯥꯁꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ, ꯈꯨꯠꯇꯣꯝꯕꯤꯗ ꯊꯤꯜꯂꯨ꯫ ꯑꯄꯥꯝꯕꯗꯣ ꯑꯗꯨꯒꯤ ꯃꯈꯥꯗꯤ ꯏꯃꯥ ꯂꯩ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯣꯏꯔꯦ, ꯋꯥꯈꯜ ꯑꯥ ꯌꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯍꯩ ꯂꯣꯏꯁꯤꯟꯅꯗꯨꯅ ꯇꯕꯥꯕꯤꯒꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯂꯩꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯅꯤꯛꯄꯤꯗꯤ ꯌꯥꯎꯗ꯭ꯔꯤ, ꯃꯍꯥꯛ ꯌꯧꯔꯛꯇ꯭ꯔꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯂꯥꯛꯇꯨꯅ ꯉꯥꯏꯔꯒ ꯂꯩꯔꯦ꯫ ꯊꯦꯡꯂꯐꯥꯎ ꯌꯧꯔꯛꯇ꯭ꯔꯕꯗ ꯃꯍꯩ ꯁꯥꯎꯕꯁꯨ ꯌꯥꯎꯅꯔꯦ꯫ ꯏꯕꯦꯂꯩꯅ, ꯇꯕꯥꯕꯤ, ꯀꯔꯤꯅꯣ ꯊꯦꯡꯂꯐꯥꯎ ꯃꯤ ꯁꯨꯗ꯭ꯔꯤ ꯍꯥꯏꯗꯅꯕꯨ ꯑꯇꯩꯁꯦ ꯂꯣꯏꯅ ꯇꯣꯛꯄ ꯇꯥꯔꯕ꯭ꯔꯣ? ꯉꯥꯏꯔꯨꯔꯅꯨ, ꯂꯥꯛꯑꯔꯣꯏ, ꯆꯠꯂꯁꯤ꯫ ꯇꯕꯥꯕꯤꯅ ꯇꯣꯝꯕꯤ, ꯅꯪꯒ ꯄꯨꯟꯕꯈꯩꯗꯣ ꯅꯪꯅ ꯂꯨꯆꯤꯡꯂꯣ꯫ ꯅꯈꯣꯏ ꯍꯥꯟꯅ ꯆꯠꯄ ꯍꯧꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯂꯥꯛꯂꯒꯦ꯫ ꯆꯠꯂꯣ ꯆꯠꯂꯣ꯫ ꯍꯣꯏ ꯑꯣꯖꯥ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯒ ꯄꯨꯟꯅ ꯁꯥꯒꯗꯕꯁꯤꯡꯗꯨ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯍꯣꯕꯦ ꯍꯣꯕꯦ ꯃꯃꯥ ꯃꯆꯥꯗꯨ ꯆꯪꯂꯛꯂꯦ꯫ ꯇꯕꯥꯕꯤꯅ ꯇꯥꯅꯤꯛ, ꯀꯔꯤꯅꯣ? ꯊꯦꯡꯉꯤꯗ, ꯑꯩꯅ ꯉꯟꯅ ꯂꯥꯛꯎ ꯍꯥꯏꯈ꯭ꯔꯒ ꯃꯁꯥ ꯉꯝꯗꯗꯅ ꯉꯔꯥꯡ ꯑꯍꯤꯡꯗ ꯑꯔꯨꯝ ꯍꯧꯔꯨꯔꯦ꯫ ꯑꯗꯨꯅꯅꯤ, ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ, ꯑꯗꯨꯒꯤ ꯊꯦꯡꯈ꯭ꯔꯦ ꯇꯕꯥꯕꯤ꯫ ꯏꯍꯦ, ꯍꯧꯖꯤꯛꯄꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕꯣ? ꯍꯣꯔꯦꯟ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯂꯣꯏꯗ꯭ꯔꯥ? ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯑꯣꯖꯥ, ꯀꯩꯁꯨ ꯇꯧꯔꯔꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯆꯠꯂꯁꯤ꯫ ꯑꯇꯩꯗꯤ ꯆꯠꯈ꯭ꯔꯦ, ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯇ ꯉꯥꯏꯍꯧꯔꯦ꯫ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯨ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯃꯈꯣꯏꯒꯤ ꯐꯝꯐꯝꯗ ꯆꯪꯅꯗꯨꯅ ꯐꯝꯈ꯭ꯔꯦ꯫ ꯊꯧꯔꯝ ꯍꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯊꯪ ꯊꯣꯔꯛꯇꯨꯅ ꯖꯒꯣꯏ ꯎꯠꯈ꯭ꯔꯕ ꯇꯨꯡꯗ ꯃꯈꯣꯏ ꯂꯩꯕꯥꯛꯀꯤꯁꯨ ꯀꯧꯊꯣꯔꯛꯂꯦ꯫ ꯑꯍꯥꯟꯕꯗ ꯇꯣꯝꯕꯤꯅ ꯂꯨꯆꯤꯡꯕꯗꯨ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯈꯣꯏꯅꯤꯡꯅ ꯏꯇꯥꯎ, ꯑꯁꯤꯒꯤ ꯖꯒꯣꯏ ꯁꯥꯕꯤꯁꯦ ꯃꯁꯛꯁꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯣ? ꯀꯔꯝꯕ ꯂꯩꯀꯥꯏꯗꯒꯤ ꯂꯥꯛꯄ ꯅꯨꯡꯖꯥꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯀꯅꯥꯅꯣꯃ ꯊꯥꯔꯒ ꯊꯤꯗꯣꯛꯍꯜꯂꯨꯗꯅ ꯅꯇꯥꯎ ꯑꯩꯒꯤꯗꯃꯛ꯫ ꯈꯦꯂꯦꯝꯕꯅ ꯏꯁ, ꯑꯁꯤꯒꯤ ꯍꯤꯡꯆꯥꯕꯤ ꯃꯥꯟꯕꯤꯁꯦ ꯐꯖꯔꯤꯕ? ꯏꯇꯥꯎ, ꯅꯪꯒꯤ ꯅꯃꯤꯠꯇꯣ ꯌꯨꯔ ꯃꯥꯜꯂꯦꯀꯣ? ꯅꯪꯒꯤ ꯃꯤꯠꯀ ꯑꯩꯒꯤ ꯃꯤꯠꯀ ꯃꯥꯟꯅꯕ꯭ꯔꯣ? ꯑꯩꯒꯤ ꯃꯤꯠꯇ ꯐꯖꯔ ꯂꯣꯏꯔꯦ꯫ ꯍꯣꯏ ꯍꯣꯏ, ꯊꯤꯗꯣꯛꯍꯟꯒꯦ꯫ ꯑꯗꯨꯕꯨ ꯑꯁꯤ ꯎꯅꯕꯗ ꯑꯩꯒꯗꯤ ꯌꯥꯎꯔꯣꯏꯀꯣ? ꯃꯁꯛꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯋꯦꯕ꯫ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯂꯛꯅꯕ ꯑꯃꯁꯨ ꯌꯥꯎꯔꯤ, ꯇꯧꯅꯨꯀꯣ꯫ ꯃꯤ ꯅꯣꯛꯅꯖꯅꯨ, ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯕꯤ ꯑꯃ ꯊꯨꯡꯖꯅꯤ꯫ ꯅꯅꯥꯏꯒꯤꯗꯤ ꯂꯩꯍꯧꯔꯦ, ꯑꯩꯒꯤ ꯅꯍꯥꯟꯒꯤꯗꯣ ꯅꯪꯁꯨ ꯎꯍꯧꯔꯤ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ? ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯅꯤ ꯊꯦꯡꯅꯔꯣꯏꯁꯨ ꯈꯪꯗꯕꯤ ꯑꯗꯨꯗ ꯉꯥꯎꯔꯒ ꯂꯩꯌꯣ ꯅꯪꯗꯤ꯫ ꯃꯃꯤꯗ ꯈꯧꯁꯥꯕꯁꯦ ꯀꯩꯁꯨ ꯀꯥꯟꯅꯗꯕꯅꯤꯀꯣ꯫ ꯈꯦꯂꯦꯝꯕ ꯑꯩꯒꯤ ꯂꯩꯕꯥꯛꯇꯒꯤ ꯆꯅꯨꯔꯥ ꯑꯃ ꯊꯤꯕꯕꯨ ꯃꯤꯒꯤ ꯂꯩꯕꯥꯛꯇꯒꯤ ꯊꯤꯔꯨꯗꯧꯕꯁꯨ ꯅꯠꯇꯦ, ꯑꯩꯒꯤ ꯂꯩꯕꯥꯛꯇꯒꯤ ꯊꯤꯗꯧꯕꯅꯤ꯫
ꯋꯥ ꯑꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯏꯇꯥꯎ ꯈꯣꯏꯅꯤ ꯅꯪꯒꯤ ꯍꯤꯡꯆꯥꯕꯤꯁꯦ ꯆꯪꯈꯤꯗꯧꯔꯦ ꯍꯤꯡꯆꯥꯕꯤ ꯀꯩ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯖꯒꯣꯏ ꯂꯣꯏꯔꯒ ꯂꯩꯔꯝꯃꯤ ꯇꯧꯔꯤꯁꯦ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯖꯒꯣꯏ ꯎꯠꯈ꯭ꯔꯕꯗ ꯇꯥꯅꯤꯛꯄꯤꯅ ꯂꯨꯆꯤꯡꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯊꯣꯔꯛꯄꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝꯗꯨ ꯂꯣꯏꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯍꯜꯂꯤ ꯇꯥꯡꯕꯜꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ ꯅꯤꯡꯊꯤꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯆꯤꯡꯂꯦꯝꯅ ꯊꯣꯔꯛꯂꯤꯕꯤ ꯅꯨꯖꯥꯗꯨ ꯎꯔꯨꯕꯗ ꯊꯃꯣꯏꯒꯤ ꯃꯤꯍꯨꯜ ꯂꯦꯞꯈꯤꯕꯒꯨꯝ ꯐꯥꯎꯍꯜꯂꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯤ ꯃꯊꯃꯣꯏꯗ ꯄꯨꯔꯛ ꯆꯥꯏ ꯇꯣꯝꯕꯤꯅ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯥꯅ ꯀꯔꯥꯏꯗꯒꯤ ꯁꯦꯜꯅ ꯑꯁꯨꯛ ꯐꯖꯕꯁꯦ ꯂꯩꯔꯨꯔꯤꯅꯣ ꯏꯃꯥ ꯑꯩꯉꯣꯟꯗꯒꯤ ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯌꯦꯡꯉꯣ ꯃꯤꯌꯥꯝꯁꯤꯅ ꯃꯥ ꯊꯣꯔꯛꯄꯗ ꯌꯦꯡꯅꯔꯤꯕꯁꯦ ꯍꯩ ꯇꯨꯃꯤꯟꯅ ꯌꯦꯡꯉꯨ ꯑꯩ ꯇꯧꯒꯦ ꯏꯃꯥ ꯂꯩꯔꯤ ꯌꯦꯡꯕꯇ ꯀꯜꯂꯨ ꯅꯨꯖꯥꯒꯤ ꯁꯦꯡꯂꯧ ꯁꯛꯇꯝꯕꯨ ꯎꯔꯨꯕꯗ ꯊꯃꯣꯏ ꯃꯤꯍꯨꯜ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯇꯤ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯗꯨꯅ ꯌꯦꯡꯂꯤ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯗꯨꯗ ꯃꯨꯅ ꯆꯨꯝꯅ ꯁꯥꯡꯂꯤꯕ ꯁꯝꯂꯥꯡ ꯃꯔꯛꯇ ꯃꯤꯠꯅ ꯅꯣꯛꯄ ꯃꯤꯁꯅꯥꯗꯨꯅ ꯂꯩꯅ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯗꯨꯅ ꯇꯦꯟꯆꯩ ꯑꯣꯏꯗꯨꯅ ꯄꯥꯟꯈ꯭ꯔꯦ ꯄꯥꯈꯪ ꯊꯃꯣꯏꯗ ꯅꯨꯖꯥ ꯑꯣꯏꯕꯤꯗꯨꯁꯨ ꯑꯌꯦꯡꯕ ꯈꯨꯗꯤꯡꯕꯨ ꯍꯦꯟꯅ ꯉꯥꯎꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯊꯦꯛꯅ ꯂꯩꯅ ꯁꯥꯔꯛꯂꯤ ꯅꯨꯖꯥꯒꯤ ꯇꯅꯧꯔꯕꯤ ꯈꯨꯠꯁꯥꯗꯨꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯛꯄꯒꯤ ꯃꯇꯧꯕꯨ ꯎꯠꯇꯨꯅ ꯑꯌꯦꯡꯕꯁꯤꯡꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯈ꯭ꯔꯦ ꯍꯥꯏꯅꯩ ꯁꯣꯟꯅꯩ ꯂꯥꯏꯔꯦꯝꯕꯤꯕꯨ ꯃꯥꯜꯂꯤ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯍꯥꯏꯅ ꯁꯣꯟꯅꯈꯤ ꯅꯤꯡꯊꯧ ꯀꯥꯂꯦꯟꯖꯥꯎꯅ ꯐꯝꯃꯤꯟꯅꯔꯤꯕꯤ ꯃꯁꯥꯅꯧꯗ ꯍꯥꯏꯔꯤ ꯏꯁꯥꯅꯧ ꯆꯔꯩꯍꯟ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯈꯤꯕ ꯖꯒꯣꯏꯗꯒꯤ ꯑꯁꯤꯒꯤ ꯖꯒꯣꯏꯁꯤꯅ ꯄꯨꯡꯍꯦꯟ ꯍꯦꯟꯕꯒꯨꯝ ꯐꯥꯎꯍꯜꯂꯤꯅꯦ ꯑꯩꯒꯤ ꯃꯤꯠꯅꯔꯥ ꯑꯩꯗꯤ ꯃꯤꯠ ꯊꯨꯝꯈ꯭ꯔꯦ ꯂꯨꯆꯤꯡꯕꯤ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯑꯁꯨꯝꯅ ꯍꯦꯟꯊꯣꯏꯕꯤ ꯅꯨꯖꯥꯁꯨ ꯂꯩꯔꯤꯗꯅ ꯆꯔꯩꯍꯟꯅ ꯏꯅꯤꯡꯊꯧ ꯌꯦꯡꯕꯤꯌꯨ ꯅꯨꯖꯥ ꯑꯁꯤꯕꯨ ꯅꯆꯥ ꯏꯕꯨꯡꯉꯣꯅ ꯇꯥꯅ ꯌꯦꯡꯂꯤꯕꯁꯦ ꯅꯆꯥ ꯏꯕꯨꯡꯉꯣꯅ ꯈꯣꯏꯗꯥꯖꯔꯕ ꯃꯥꯜꯂꯤ ꯃꯤꯠꯌꯦꯡꯁꯤ ꯃꯔꯧ ꯂꯩ ꯍꯣꯏꯅꯦ ꯅꯨꯖꯥ ꯑꯁꯤ ꯊꯤꯗꯣꯛꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯏꯅꯤꯡꯊꯧ ꯂꯥꯏꯔꯕ ꯀꯅꯥ ꯂꯩꯇꯕ ꯑꯣꯏꯔꯕꯁꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯗꯤ ꯌꯦꯠꯄꯤꯒꯨꯝꯁꯤ ꯍꯥꯏꯖꯅꯤꯡꯉꯤ ꯅꯅꯥꯏꯗꯤ ꯍꯣꯏꯗ ꯏꯁꯥꯅꯧ ꯑꯩꯕꯨ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯃꯄꯥ ꯃꯥꯟꯕ꯭ꯔꯅꯦ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯃꯃꯥ ꯃꯄꯥ ꯁꯛꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯤ ꯑꯆꯧ ꯃꯆꯥ ꯈꯥꯏꯔꯨꯅꯤ ꯅꯤꯡꯊꯤꯖꯩ ꯇꯧꯊꯣꯔꯛꯄꯗ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏ ꯅꯨꯄꯤ ꯃꯆꯥꯁꯤ ꯉꯥꯎꯈ꯭ꯔꯦ ꯂꯩꯃ ꯅꯤꯡꯊꯧ ꯐꯥꯎ ꯌꯥꯎꯅ ꯑꯗꯨꯕꯨ ꯑꯐꯕ ꯂꯩꯔꯕꯗꯤ ꯐꯠꯇꯕ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ ꯊꯥꯗꯣꯛꯅꯕ ꯌꯥꯗ꯭ꯔꯕ ꯅꯨꯡꯁꯤꯅ ꯌꯦꯡꯂꯕꯗꯤ ꯂꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯍꯨ ꯇꯔꯦꯠ ꯃꯨꯛꯈꯥꯏ ꯍꯥꯏꯕꯗꯨꯅꯤ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯐꯝꯗꯗꯤ ꯀꯜꯂꯛꯄ ꯀꯟꯖꯥꯎꯕ ꯍꯥꯏꯕꯁꯤꯅ ꯃꯥꯡꯍꯟꯅꯕ ꯁꯤꯜꯂꯛꯇꯧꯔꯦ ꯊꯋꯥꯏ ꯑꯃꯕꯨ ꯀꯅꯥꯒꯤ ꯊꯋꯥꯏ ꯃꯖꯥ ꯏꯕꯨꯡꯉꯣ ꯈꯦꯂꯦꯝꯕꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯅꯨꯖꯥ ꯃꯍꯥꯛꯄꯨ ꯈꯣꯏꯅꯤꯡꯅ ꯅꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯤꯉꯩ ꯖꯒꯣꯏ ꯂꯣꯏꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯤ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏ ꯄꯨꯛꯆꯦꯞꯇ ꯈꯪꯉꯤꯅꯦ ꯈꯣꯏꯅꯤꯡ ꯍꯥꯏꯕ ꯁꯛ ꯅꯪꯕꯣ ꯇꯞꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯁꯅꯥ ꯏꯕꯨꯡꯉꯣꯗꯤ ꯇꯞꯅ ꯍꯥꯏꯕꯗ ꯇꯥꯕꯒꯤ ꯃꯇꯥꯡꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯗ ꯑꯩꯁꯨ ꯇꯥꯅꯕ ꯎꯄꯥꯏ ꯌꯦꯡꯂꯛꯄꯅꯤ ꯂꯣꯏꯈ꯭ꯔꯕꯣ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯂꯩꯀꯣꯜꯗ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯤꯉꯩ ꯑꯣ ꯖꯒꯣꯏ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯂꯩꯀꯣꯜꯗ ꯅꯈꯣꯏ ꯑꯅꯤꯈꯛ ꯖꯒꯣꯏ ꯁꯥꯃꯤꯟꯅꯔꯨꯔꯕ ꯌꯥꯔꯣꯏ ꯏꯅꯤꯡꯊꯧꯗ ꯍꯥꯏꯔꯒ ꯏꯄꯨ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯍꯧꯗ꯭ꯔꯗꯤ ꯀꯨꯏꯔꯔꯣꯏ ꯂꯝꯕꯤꯗ ꯀꯣꯏꯆꯠ ꯆꯠꯈꯤꯗꯧꯕ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯕꯗꯨꯗ ꯈꯣꯏꯅꯤꯡꯅ ꯐꯥꯗꯨꯅ ꯑꯃꯨꯛ ꯐꯝꯍꯜꯂꯤ ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯕꯅꯣ ꯃꯅꯥ ꯄꯤꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯆꯠꯈꯤꯕ ꯌꯥꯔꯔꯣꯏ ꯊꯃꯣꯏꯒꯤ ꯃꯕꯦꯝ ꯑꯗꯣ ꯍꯣꯔꯦꯟ ꯀꯣꯟꯅ ꯊꯤꯔꯣ ꯅꯤꯡꯊꯧ ꯀꯥꯂꯦꯟꯖꯥꯎꯅ ꯃꯅꯥ ꯄꯤꯅꯕ ꯃꯊꯪ ꯀꯧꯊꯣꯔꯛꯄꯗ ꯈꯥ ꯊꯪꯕ ꯂꯩꯕꯥꯛꯀꯤ ꯎꯠꯈꯤꯕ ꯖꯒꯣꯏꯅ ꯑꯍꯨꯝꯁꯨꯕ ꯇꯥꯈ꯭ꯔꯦ ꯑꯅꯤꯁꯨꯕꯅ ꯇꯣꯝꯕꯤꯒꯤ ꯀꯥꯡꯕꯨꯅ ꯇꯥꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯆꯔꯥꯡꯅꯩ ꯃꯌꯥꯝꯗꯣ ꯏꯕꯦꯂꯩꯅ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤꯗꯤ ꯈꯟꯈ꯭ꯔꯕꯅꯤꯅ ꯀꯔꯝꯕ ꯂꯩꯕꯥꯛꯅ ꯇꯥꯗꯧꯔꯤꯕꯅꯣ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦ ꯁꯠ ꯍꯦꯛ ꯂꯥꯎꯊꯣꯛꯇꯦꯅꯦ ꯇꯕꯥꯕꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯃ ꯌꯥꯎꯔꯛꯂꯤꯁꯤꯃꯨꯛ ꯄꯦꯟꯖꯕ ꯑꯅꯤ ꯁꯨꯗ꯭ꯔꯤꯁꯦ ꯑꯩꯒꯤ ꯏꯆꯥꯗꯤ ꯁꯣꯏꯗꯅ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯂꯕꯅꯤ ꯉꯁꯥꯏꯅ ꯑꯩꯗꯤ ꯍꯣꯏ ꯏꯆꯦ ꯌꯥꯝ ꯐꯖꯅ ꯁꯥꯈ꯭ꯔꯦ ꯇꯅꯤꯛꯄꯤ ꯍꯣꯏꯁꯨ ꯌꯥꯎꯔꯛꯀꯗ꯭ꯔꯗꯤ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯈꯪꯗꯦ ꯏꯕꯦꯂꯩ ꯃꯆꯤꯟꯒ ꯄꯩꯊꯣꯛꯇꯨꯅ ꯁꯨꯒꯠꯂꯤ ꯇꯥꯟꯖꯥꯗꯨꯗ ꯇꯅꯤꯛꯄꯤ ꯍꯣꯏꯅ ꯃꯀꯣꯛ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯂꯥꯎꯔꯛꯄ ꯇꯥꯔꯒ ꯏꯕꯦꯂꯩ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄꯒꯨꯝ ꯐꯥꯎꯈ꯭ꯔꯦ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯍꯥꯏꯗꯣꯛꯈꯤꯕꯁꯤꯡꯗꯨꯒ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯈꯦꯂꯦꯝꯕꯕꯨ ꯀꯧꯊꯣꯛꯇꯨꯅ ꯃꯅꯥ ꯑꯗꯨ ꯄꯤꯍꯜꯂꯤ ꯈꯦꯂꯦꯝꯕ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯅꯣꯡꯃꯤ ꯃꯌꯥꯝ ꯇꯤꯜꯂꯤ ꯍꯥꯏꯕꯒ ꯀꯧꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯖꯒꯣꯏ ꯌꯥꯝꯅ ꯐꯖꯩ ꯌꯥꯝꯅ ꯍꯩ ꯄꯪꯊꯥꯁꯨ ꯊꯥꯒꯠꯄꯤꯈꯤꯅꯣ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕ ꯑꯩꯗꯤ ꯅꯪꯒꯤ ꯖꯒꯣꯏ ꯌꯦꯡꯂꯤꯉꯩ ꯃꯪꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯍꯥ ꯀꯩ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯑꯗꯣ ꯆꯠꯂꯝꯈꯤꯅꯨꯀꯣ ꯑꯩ ꯊꯣꯛꯂꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯈꯣ
ꯍꯣꯏ ꯉꯥꯏꯖꯔꯝꯒꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯗ꯭ꯔꯕꯁꯨ ꯎꯠꯂꯤꯕ ꯃꯇꯧꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯟꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯇꯣꯝꯕꯤꯗꯤ ꯂꯣꯏꯔꯦ ꯃꯁꯥꯗꯨ ꯃꯩꯅ ꯆꯥꯛꯄꯒ ꯃꯥꯟꯅꯈ꯭ꯔꯦ ꯃꯃꯥ ꯏꯕꯦꯂꯩꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯆꯥꯅꯨꯄꯤꯅ ꯆꯥꯛꯂꯤꯕ ꯑꯗꯨꯗꯒꯤ ꯇꯥꯗꯦ ꯊꯧꯔꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯆꯠꯅꯕ ꯊꯣꯔꯛꯂꯤ ꯈꯦꯂꯦꯝꯕꯅ ꯇꯅꯤꯛꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯐꯤ ꯑꯃ ꯄꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤꯁꯨ ꯑꯃꯨꯛ ꯍꯦꯟꯈ꯭ꯔꯦ ꯀꯂꯛꯆꯥꯎꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯑꯁꯨꯝ ꯇꯧꯗꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯥꯡꯗꯨꯗ ꯈꯦꯂꯦꯝꯕꯅ ꯃꯃꯥ ꯃꯄꯥꯗ ꯋꯥ ꯍꯧꯗꯣꯛꯈ꯭ꯔꯦ ꯃꯆꯥꯅ ꯑꯗꯨꯛ ꯄꯥꯝꯖꯕꯗꯨ ꯎꯔꯕꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯇꯅꯤꯛꯄꯤꯒꯤ ꯁꯪꯒꯥꯏꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯋꯥ ꯈꯟꯅꯔꯤ ꯏꯃꯥ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯂꯥꯏꯔꯁꯨ ꯗꯟꯅꯕꯤ ꯑꯁꯤꯅ ꯅꯤꯡꯊꯧꯒꯤ ꯂꯩꯃ ꯑꯣꯏꯈꯤꯕ ꯇꯥꯔꯕ꯭ꯔꯣ ꯍꯩꯁꯨ ꯍꯩꯈ꯭ꯔꯦ ꯅꯤꯄꯥ ꯐꯥꯕꯗꯤ ꯃꯃꯥꯒ ꯆꯞ ꯃꯥꯟꯅꯩ ꯃꯃꯥ ꯑꯁꯤꯁꯨ ꯅꯍꯥꯟꯋꯥꯏ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯄꯥꯝꯕ ꯅꯤꯄꯥꯅꯤ ꯃꯥꯅ ꯐꯥꯔꯒ ꯂꯩꯁꯤꯜꯂꯤꯕꯁꯦ ꯃꯆꯥꯅꯨꯄꯤꯁꯨ ꯍꯧꯖꯤꯛ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯤꯄꯥꯗꯣ ꯑꯃꯨꯛ ꯐꯥꯈꯤꯗꯧꯔꯦꯗꯅ ꯑꯗꯨꯕꯨ ꯑꯩ ꯍꯥꯛꯇꯛꯇ ꯉꯝꯖꯈ꯭ꯔꯁꯨ ꯏꯆꯥ ꯍꯥꯛꯇꯛꯇꯗꯤ ꯌꯥꯔꯣꯏ ꯏꯃꯥ ꯂꯩꯔꯤ ꯋꯥꯒꯅꯨ ꯍꯌꯦꯡꯃꯛ ꯆꯤꯡꯀꯣꯛ ꯈꯨꯟꯗ ꯆꯠꯇꯨꯅ ꯑꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯨꯗꯕ ꯌꯥꯗꯦ ꯑꯃꯥꯏꯕꯤꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯅꯣ ꯏꯃꯥ ꯄꯪꯉꯤꯗꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯃꯥꯏꯕꯤ ꯇꯧꯔꯒ ꯅꯨꯄꯤ ꯑꯁꯦ ꯉꯥꯎꯔꯒ ꯆꯠꯍꯟꯒꯦ ꯉꯥꯎꯔꯒ ꯆꯠꯂꯒꯕꯨ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯄꯥꯝꯈꯤꯒꯗ꯭ꯔꯣ ꯑꯗꯨꯝ ꯇꯣꯛꯆꯈ꯭ꯔꯗꯧꯅꯤ ꯑꯗꯨꯗꯒꯤꯗꯤ ꯏꯆꯥꯅ ꯑꯃꯨꯛ ꯂꯥꯏꯕꯛ ꯌꯦꯡꯕ ꯌꯥꯔꯦꯗꯅ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯤꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯍꯌꯦꯡꯃꯛ ꯆꯠꯂꯁꯤ ꯀꯨꯏꯅ ꯑꯃꯨꯛ ꯆꯣꯟꯊꯔꯒꯨꯝꯁꯤ ꯍꯌꯦꯡꯃꯛ ꯆꯠꯁꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯉꯟꯇꯥ ꯍꯧꯗꯨꯅ ꯆꯤꯡꯀꯣꯛ ꯈꯨꯜ ꯇꯝꯅ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯌꯨꯡꯕ ꯑꯗꯨꯋꯥꯏꯗ ꯈꯨꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯃꯥꯏꯕꯤ ꯉꯝꯕꯤꯒꯤ ꯃꯌꯨꯝ ꯊꯤꯗꯨꯅ ꯂꯥꯛꯏ ꯎꯁꯤꯟꯅ ꯁꯤꯟꯅ ꯌꯨꯝ ꯑꯗꯨ ꯐꯪꯂꯗꯨꯅ ꯆꯪꯂꯛꯄꯗ ꯉꯝꯕꯤꯅ ꯀꯅꯥ ꯍꯪꯕꯅꯣ ꯏꯕꯦꯝꯃ ꯏꯃꯥ ꯑꯃꯥꯏꯕꯤ ꯉꯝꯕꯤꯒꯤ ꯌꯨꯝ ꯅꯠꯇ꯭ꯔꯣ ꯁꯤꯕꯨ ꯃꯥꯅꯤ ꯃꯥꯅꯤ ꯑꯩ ꯏꯁꯥꯃꯛꯅꯤ ꯀꯔꯤ ꯇꯥꯟꯅꯁꯦꯕ ꯂꯥꯛꯎ ꯀꯥꯈꯠꯂꯛꯎ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯏꯃꯥꯒ ꯋꯥ ꯑꯔꯨꯕ ꯑꯃ ꯇꯥꯟꯅꯅꯤꯡꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯌꯨꯅꯤ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯏꯃꯥꯒꯤꯕꯣ ꯑꯩꯒꯤ ꯋꯥꯁꯦ ꯃꯤ ꯇꯥꯕ ꯅꯨꯡꯉꯥꯏ ꯀꯅꯥꯁꯨ ꯂꯩꯇꯦ ꯏꯆꯥꯒ ꯏꯃꯧꯒꯁꯨ ꯏꯃꯧꯒꯤ ꯃꯄꯥꯝꯗ ꯑꯅꯥꯕ ꯌꯥꯎꯕꯒꯤ ꯉꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯑꯗꯨꯝ ꯍꯥꯏꯌꯨ ꯀꯅꯥꯁꯨ ꯇꯥꯔꯣ ꯁꯨꯝꯗꯧꯕꯅꯤ ꯏꯃꯥ ꯑꯁꯨꯝꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯕꯗ ꯉꯝꯕꯤ ꯈꯤꯇꯪꯗꯤ ꯈꯟꯖꯥꯅꯩ ꯃꯖꯥ ꯏꯕꯨꯡꯉꯣ ꯄꯜꯂꯛꯄꯗꯨꯗ ꯑꯗꯨꯕꯨ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨꯗ ꯃꯃꯤꯠ ꯊꯛꯇꯨꯅ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯟꯊꯗ ꯌꯥꯈ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ ꯑꯗꯨꯕꯨꯅꯦ ꯅꯁꯥꯅ ꯈꯪꯅꯗꯤ ꯇꯧꯔꯛꯎꯀꯣ ꯍꯣꯏꯅꯦ ꯏꯃꯥ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯧꯔꯛꯀꯦ ꯄꯥꯈꯠꯄꯤꯒꯅꯨ ꯁꯨꯝꯗꯧꯁꯤ ꯉꯁꯤꯒꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯁꯤꯗ ꯂꯩꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯆꯠꯂꯣ ꯍꯣꯔꯦꯟ ꯑꯊꯦꯡꯕꯗ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯈꯤꯒꯦ ꯑꯗꯨꯒ ꯋꯥ ꯊꯣꯛꯂꯅꯤ ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗꯤ ꯇꯧꯕ ꯌꯥꯗꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯝ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯅꯨꯃꯤꯠꯇꯨꯃ ꯑꯍꯤꯡ ꯂꯦꯛꯄꯗ ꯌꯥꯅꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯉꯝꯕꯤ ꯃꯁꯝꯃꯅ ꯊꯥꯗꯣꯛꯇꯨꯅ ꯀꯤꯔꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕꯤꯗꯤ ꯍꯩꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯅ ꯇꯨꯃꯤꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯂꯣꯏꯔꯦ ꯄꯣꯊꯥꯔꯁꯤ ꯃꯈꯥ ꯇꯥꯕꯗꯤ ꯍꯌꯦꯡ ꯍꯥꯏꯔꯒꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯉꯝꯕꯤꯅ ꯃꯃꯥ ꯃꯆꯥꯗ ꯍꯥꯏꯔꯛꯏ ꯁꯦꯁꯦ ꯑꯩꯅ ꯄꯤꯔꯤꯕ ꯎꯠ ꯑꯁꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯀꯥꯈꯗ ꯂꯪꯁꯤꯟꯈꯣ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯗꯨꯝ ꯎꯔꯅꯤ ꯃꯤꯠꯅ ꯑꯗꯨꯕꯨꯅꯦ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯋꯥꯁꯦ ꯑꯇꯣꯞꯄꯗ ꯍꯥꯏꯒꯅꯨ ꯅꯤꯡꯊꯧꯒꯤ ꯅꯥꯀꯣꯡ ꯌꯧꯈ꯭ꯔꯕꯗꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤꯀꯣ ꯅꯪꯅ ꯍꯥꯏꯃꯟꯕꯗꯨꯗ ꯇꯧꯔꯕꯅꯤ ꯑꯩ ꯏꯃꯥ ꯀꯅꯥꯗꯁꯨ ꯈꯪꯍꯜꯂꯣꯏ ꯊꯕꯛꯁꯦ ꯂꯣꯏꯔꯕꯅꯤꯅ ꯁꯦ ꯏꯃꯥꯒꯤ ꯑꯀꯜ ꯁꯦꯜ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯅ ꯌꯥꯔꯗ꯭ꯔꯥ ꯏꯃꯥ ꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯈ꯭ꯔꯕ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ kaya ꯄꯤꯁꯤꯜꯂꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯌꯥꯔꯦ ꯃꯥꯏ ꯄꯥꯛꯆꯔꯣ ꯏꯕꯦꯂꯩ ꯍꯔꯥꯎꯅ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯅꯣꯡꯊꯜꯒꯤ ꯃꯇꯝꯗ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯊꯕꯛ ꯑꯁꯤ ꯄꯟꯊꯗ ꯇꯧꯕꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯀꯔꯝꯅ ꯃꯌꯨꯝꯗ ꯆꯠꯂꯨꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ ꯃꯃꯥ ꯃꯆꯥꯗꯣ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯊꯤꯜꯂꯨꯔꯣ ꯅꯪꯅ ꯃꯈꯣꯏꯒꯤꯗꯤ ꯍꯟꯗꯛ ꯏꯪꯈꯣꯜ ꯄꯣꯠꯁꯦ ꯏꯟꯊꯤꯅ ꯊꯥꯗꯦ ꯍꯥꯏꯕꯅꯤ ꯄꯨꯔꯅꯤꯃꯥꯅ ꯉꯝꯗꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯦ ꯄꯨꯔꯅꯤꯃꯥꯅ ꯃꯁꯥ ꯈꯔ ꯁꯣꯟꯖꯤꯟꯕꯗꯨꯗ ꯏꯪꯈꯣꯜ ꯀꯣꯏꯕ ꯉꯝꯗꯗꯨꯅ ꯍꯟꯗꯛꯇꯤ ꯑꯗꯨꯛ ꯆꯥꯎꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨ ꯐꯖꯅ ꯍꯥꯟꯅꯒꯨꯝ ꯄꯣꯠꯆꯩ ꯊꯥꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯗꯨꯅ ꯃꯃꯥ ꯃꯆꯥꯅ ꯅꯨꯖꯥ ꯑꯣꯏꯕꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯇꯦꯝꯁꯤꯡꯅꯔꯦ ꯇꯣꯝꯕꯤꯅ ꯏꯇꯥ ꯇꯅꯤꯛꯄꯤ ꯂꯩꯕ꯭ꯔꯣ ꯍꯩꯃꯥ ꯇꯣꯝꯕꯤ ꯂꯩꯈꯤꯕꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯕꯣ ꯆꯨꯝꯅ ꯁꯨꯝ ꯀꯣꯏꯔꯛꯄꯅꯦ ꯏꯅꯦ ꯀꯗꯣꯝꯗ ꯂꯩꯈꯤꯒꯦ ꯃꯥꯕꯣ ꯃꯥꯒꯤ ꯀꯥꯟꯗ ꯂꯩꯈꯤꯕꯅꯦ ꯆꯪꯉꯣ ꯇꯣꯝꯕꯤꯗꯣ ꯍꯥꯟꯅ ꯑꯗꯨꯝ ꯆꯪꯅꯕꯒꯨꯝ ꯀꯩꯁꯨ ꯀꯣꯏꯗꯅ ꯑꯗꯨꯝ ꯆꯪꯈꯤ
ꯃꯗꯨ ꯎꯕꯗ ꯄꯨꯔꯅꯤꯃꯥꯗꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯈꯟꯖꯥꯅꯤ ꯑꯗꯨꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯖꯤꯜꯂꯨꯗ ꯂꯩꯍꯧꯔꯤ ꯀꯧꯕꯒ ꯇꯥꯗꯈꯩ ꯀꯩꯗꯧꯔꯤꯅꯣ ꯇꯣꯝꯕꯤ ꯎꯕꯗ ꯇꯅꯤꯛꯄꯤ ꯉꯛꯆꯅꯅ ꯌꯦꯡꯂꯛꯏ ꯑꯦ ꯀꯩ ꯂꯩꯔꯒꯦ ꯇꯣꯝꯕꯤ ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯣ ꯁꯨꯝ ꯂꯥꯛꯄꯒꯁꯤ ꯌꯥꯗ꯭ꯔꯕꯣ ꯏꯃꯥꯅ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯤꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯅꯣꯏꯒꯤꯗꯤ ꯍꯟꯗꯛ ꯌꯥꯝꯅꯁꯨ ꯍꯧꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯊꯤꯜꯂꯨꯆꯣꯅ ꯍꯥꯏꯕ ꯊꯤꯜꯂꯛꯇ꯭ꯔꯁꯨ ꯌꯥꯕꯗꯨꯕꯨ ꯏꯃꯥ ꯏꯕꯥꯅꯤ ꯈꯛꯅꯤꯅ ꯌꯥꯝ ꯆꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯦ ꯁꯤꯜꯂꯣ ꯑꯩꯈꯣꯏ ꯏꯃꯥꯅ ꯄꯤꯔꯛꯄꯅꯤ ꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯃꯅꯥ ꯃꯁꯤꯡꯗꯨ ꯄꯤꯁꯤꯜꯂꯤ ꯇꯅꯤꯛꯄꯤꯁꯨ ꯀꯔꯤꯅꯣꯅꯦ ꯍꯥꯏꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩꯗ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯉꯝꯕꯤꯅ ꯄꯤꯔꯛꯈꯤꯕ ꯎꯠ ꯑꯗꯨ ꯀꯥꯡꯈꯗ ꯂꯪꯁꯤꯟꯈꯤ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯄꯥꯡꯊꯣꯛꯈ꯭ꯔꯕꯗ ꯄꯟꯊꯗ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯇꯣꯝꯕꯤꯒꯤ ꯇꯍꯥꯕ ꯃꯇꯧꯗ ꯇꯅꯤꯛꯄꯤ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯒ ꯂꯩꯍꯧꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯃꯥ ꯃꯆꯥꯗꯨ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯇꯨꯝꯂꯁꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡ ꯆꯪꯅꯈ꯭ꯔꯦ ꯉꯁꯤꯗꯤ ꯇꯅꯤꯛꯄꯤ ꯐꯃꯨꯡ ꯆꯪꯂꯛꯄꯗ ꯃꯁꯥꯗ ꯍꯩꯅꯤꯡꯗꯕ ꯐꯃꯨꯡ ꯑꯁꯤꯗ ꯍꯤꯞꯊꯅꯤꯡꯕ ꯐꯥꯎꯗꯕꯒꯨം ꯇꯧꯔꯤ ꯑꯗꯨꯕꯨ ꯇꯨꯝꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯇꯨꯝꯕ ꯊꯦꯝꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯅꯤꯛꯄꯤ ꯃꯁꯥꯗꯤ ꯋꯥꯈꯜ ꯇꯥꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯇꯞꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯃꯄꯥꯟ ꯊꯣꯛꯈꯤ ꯃꯆꯥꯅ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯃꯃꯥ ꯑꯣꯏꯕꯤꯗꯨꯅ ꯅꯥꯁꯣꯟ ꯄꯤꯛꯅ ꯇꯥꯔꯗꯨꯅ ꯇꯨꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯒ ꯊꯣꯛꯂꯛꯄꯗ ꯎꯔꯦ ꯊꯣꯡꯗꯨ ꯁꯕꯥꯛ ꯐꯥꯛꯅ ꯍꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯣ ꯄꯔꯞ ꯊꯣꯡꯂꯛꯄꯗ ꯎꯔꯦ ꯃꯆꯥꯅꯨꯄꯤꯅ ꯊꯣꯡꯒꯥꯜ ꯇꯝꯅ ꯆꯠꯂꯤꯕꯗꯣ ꯏꯕꯦꯝꯃ ꯏꯆꯥꯊꯣꯏꯕꯤ ꯀꯗꯥꯏꯗꯅꯣ ꯑꯍꯤꯡꯁꯤꯗ ꯍꯩꯃ ꯀꯧꯔꯤꯁꯦ ꯇꯥꯗ꯭ꯔꯕ ꯅꯪꯕꯣ ꯀꯗꯥꯏꯗꯅꯣ ꯃꯤ ꯑꯍꯤꯡꯁꯤꯗ ꯇꯥꯃꯜꯂꯛꯇ꯭ꯔꯕꯗ ꯆꯦꯟꯕꯣꯏ ꯆꯠꯄꯣꯏ ꯇꯧꯗꯨꯅ ꯃꯆꯥꯒꯤ ꯈꯨꯗꯥꯡ ꯇꯥ ꯐꯥꯔꯨꯔꯦ ꯑꯗꯨꯒꯗꯤ ꯇꯅꯤꯛꯄꯤ ꯁꯥꯎꯅ ꯑꯩꯕꯨ ꯐꯥꯒꯅꯨ ꯑꯩ ꯀꯧꯔꯛꯑꯦ ꯁꯤꯗ ꯑꯩ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯑꯩ ꯆꯠꯀꯦ ꯀꯗꯥꯏꯗꯅꯣ ꯀꯅꯥꯅ ꯀꯧꯔꯤꯅꯣ ꯁꯦ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯨꯡꯗ ꯆꯪꯉꯁꯤꯁꯦ ꯇꯅꯤꯛꯄꯤ ꯁꯥꯎꯅ ꯂꯧꯔꯛꯏ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯕꯨ ꯐꯥꯒꯅꯨ ꯊꯥꯗꯣꯛꯑꯣ ꯄꯨꯔꯅꯤꯃꯥ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯅꯝꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯅ ꯁꯦꯠꯅꯕꯒꯤ ꯐꯅꯦꯛ ꯑꯃ ꯂꯧꯗꯨꯅ ꯃꯆꯥꯕꯨ ꯀꯣꯟꯁꯤꯟꯕꯤ ꯇꯅꯤꯛꯄꯤ ꯋꯥꯈꯜ ꯇꯥꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯗꯤ ꯀꯞꯂꯤ ꯇꯥꯅꯐꯝꯁꯨ ꯂꯩꯇ ꯇꯧꯐꯝ ꯈꯪꯖꯗꯦ ꯑꯁꯨꯝꯅ ꯃꯆꯥꯕꯨ ꯑꯍꯤꯡ ꯆꯨꯞꯄ ꯁꯦꯟꯅꯗꯨꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯅꯤꯛꯄꯤꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯃꯥꯅ ꯃꯥꯒꯤ ꯐꯃꯥꯡꯗ ꯍꯤꯞꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯏꯃꯥ ꯀꯩꯅꯣ ꯁꯤꯗ ꯇꯨꯝꯂꯝꯂꯤꯁꯤꯕꯣ ꯏꯆꯥ ꯍꯧꯒꯠꯂꯦꯗꯅ ꯀꯩꯅꯣ ꯐꯃꯨꯡꯗ ꯇꯨꯝꯗꯗꯅ ꯁꯤꯗ ꯇꯧꯔꯝꯃꯤꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯂꯅꯨ ꯅꯁꯥ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯧꯒꯠꯂꯨ ꯅꯁꯥ ꯁꯦꯡꯗꯣꯛꯂꯨꯔꯣ ꯋꯥꯔꯤ ꯀꯣꯟꯅ ꯁꯥꯁꯤ ꯇꯅꯤꯛꯄꯤ ꯃꯃꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯍꯥꯏꯗꯧꯕꯗꯨ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯀꯣꯅꯨꯡꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯧ ꯀꯥꯂꯦꯟꯖꯥꯎꯒ ꯂꯣꯏꯅꯕꯤ ꯆꯔꯩꯍꯟꯒ ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯌꯥꯎꯅ ꯇꯅꯤꯛꯄꯤꯒꯤꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯂꯥꯡꯏ ꯁꯣꯝꯗꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯛꯁꯨ ꯆꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯅꯥꯀꯣꯡꯗ ꯇꯥꯍꯩꯗꯕ ꯀꯌꯥ ꯇꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯪꯀꯞꯇ ꯀꯞꯇꯨꯅ ꯂꯩꯔꯦ ꯃꯃꯥ ꯄꯨꯔꯅꯤꯃꯥ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯌꯨꯝꯂꯣꯟꯅꯕꯒꯤ ꯑꯍꯜ ꯑꯃ ꯑꯅꯤꯁꯨ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯌꯥꯝꯅ ꯀꯞꯅ ꯂꯥꯎꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯑꯣꯏꯔꯝꯂꯤꯕ ꯇꯅꯤꯛꯄꯤꯒꯤ ꯐꯤꯕꯝ ꯎꯕꯗ ꯇꯝꯄꯥꯛ ꯂꯩꯅ ꯄꯨꯔꯅꯤꯃꯥ ꯅꯆꯥꯅꯨꯄꯤꯒꯤꯁꯦ ꯂꯥꯏꯑꯣꯛ ꯇꯤꯟꯑꯣꯛꯄ ꯌꯥꯎꯕ ꯃꯥꯜꯂꯤꯅꯦ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒ ꯑꯃꯠꯇ ꯌꯦꯡꯕꯤꯗ꯭ꯔꯕꯣ ꯏꯆꯦ ꯉꯔꯥꯡ ꯑꯍꯤꯡꯗꯩꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯗꯅ ꯍꯔꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯗꯅ ꯂꯩꯔꯝꯂꯤꯕꯅꯤ ꯀꯨꯏꯗ꯭ꯔꯤ ꯍꯧꯔꯛꯄ ꯑꯃꯨꯛ ꯇꯥꯍꯩꯗꯕ ꯀꯔꯤꯅꯣ ꯇꯥꯏ ꯀꯔꯤꯅꯣꯁꯨ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯅ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯤꯕꯁꯤꯅꯤ ꯏꯆꯦ ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯑꯉꯥꯡꯁꯦ ꯑꯩꯈꯣꯏ ꯁꯦꯟꯅꯔꯝꯒꯦ ꯆꯠꯂꯨ ꯅꯤꯄꯥ ꯃꯆꯥ ꯑꯃ ꯀꯧꯔꯨꯆꯣ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯃ ꯀꯧꯍꯜꯂꯨꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯕ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩꯗ ꯊꯣꯡꯒꯥꯜꯗꯒꯤ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯅꯨꯄꯤ ꯃꯈꯣꯏ ꯃꯔꯤ ꯃꯉꯥꯗꯨ ꯉꯛꯅ ꯌꯦꯡꯉꯤ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯁꯤꯗ ꯄꯥꯈꯠꯄꯁꯨ ꯐꯥꯎꯅꯔꯤ ꯄꯨꯔꯅꯤꯃꯥ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯈꯨꯔꯨꯝꯖꯔꯤ ꯌꯥꯔꯦ ꯄꯨꯔꯅꯤꯃꯥ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯦ ꯑꯅꯥ ꯑꯌꯦꯛꯀ ꯌꯥꯎꯕ꯭ꯔꯥ ꯄꯨꯔꯅꯤꯃꯥꯅ ꯊꯣꯛꯂꯤꯕ ꯄꯨꯝꯕ ꯇꯝꯂꯕꯗ ꯈꯦꯂꯦꯝꯕ ꯄꯥꯈꯠꯅ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯗ ꯂꯩꯔꯤꯕꯤ ꯇꯅꯤꯛꯄꯤ ꯑꯗꯨꯕꯨ ꯀꯣꯟꯈꯠꯇꯨꯅ ꯇꯅꯤꯛꯄꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯦ ꯀꯅꯥꯅꯣ ꯅꯪꯅ ꯀꯤꯔꯤꯁꯦ ꯁꯦ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ ꯅꯪꯅ ꯀꯤꯔꯤꯁꯦ ꯀꯅꯥꯅꯣ ꯇꯅꯤꯛꯄꯤ ꯑꯩꯒꯤ ꯅꯥꯛꯇ ꯅꯣꯏ ꯀꯅꯥꯝꯇ ꯆꯪꯂꯛꯀꯅꯨ ꯑꯩꯕꯨ ꯊꯥꯗꯣꯛ ꯑꯩꯕꯨ ꯐꯥꯒꯅꯨ ꯑꯁꯤꯗ ꯂꯩꯔꯦ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯤꯁꯦ
ꯅꯣꯏ ꯇꯥꯗ꯭ꯔꯣ ꯑꯁꯤ ꯅꯥꯟꯊꯣꯛꯈꯣ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯑꯁꯤ ꯅꯥꯟꯊꯣꯛꯈꯣ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯅꯤꯡꯊꯧ ꯀꯥꯂꯦꯟꯖꯥꯎꯅ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯑꯃꯥꯏꯕ ꯄꯨꯀꯣꯛ ꯑꯣꯏꯔꯤꯕ ꯆꯂꯥꯝꯕꯕꯨ ꯀꯧꯔꯨꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯌꯦꯡꯕ ꯃꯇꯝꯗ ꯈꯪꯂꯦ ꯄꯣꯁꯦꯝ ꯇꯧꯔꯦ ꯍꯥꯏꯕꯗꯨ ꯆꯂꯥꯝꯕꯅ ꯏꯅꯤꯡꯊꯧ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗꯤ ꯃꯤꯒꯤ ꯈꯨꯠ ꯆꯪꯂꯦ ꯌꯥꯝꯅ ꯊꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯇꯥꯟꯊꯣꯛꯄꯤꯈꯤꯗ꯭ꯔꯕꯗꯤ ꯃꯄꯨꯟꯁꯤ ꯇꯦꯜꯂꯨ ꯍꯥꯏꯅ ꯇꯧꯈ꯭ꯔꯦ ꯈꯦꯂꯦꯝꯕꯅ ꯏꯄꯨ ꯑꯃꯥꯏꯕꯅ ꯐꯅꯤ ꯍꯥꯏꯕꯗꯨ ꯇꯧꯔꯁꯤ ꯃꯤꯒꯤ ꯃꯥꯡꯂꯕ ꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯁꯛ ꯈꯪꯗꯣꯛꯄꯤꯌꯨ ꯀꯥꯂꯦꯟꯖꯥꯎꯅ ꯑꯩꯒꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕꯁꯤꯃꯛ ꯇꯧꯕꯤꯌꯨ ꯏꯄꯨꯅ ꯏꯆꯥꯒꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕ ꯌꯥꯔꯣꯏ ꯆꯔꯩꯍꯟꯅ ꯏꯄꯨꯅ ꯁꯤꯃ ꯇꯧꯔꯗꯤ ꯐꯅꯤ ꯍꯥꯏꯕꯗꯣ ꯇꯧꯕꯤꯌꯨ ꯏꯄꯨ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯕꯅꯤ ꯐꯒꯅꯤ ꯅꯅꯥꯏ ꯅꯄꯨ ꯑꯃꯨꯛꯇ ꯀꯨꯞꯅ ꯌꯦꯡꯖꯈꯤꯒꯦ ꯆꯂꯥꯝꯕ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯀꯨꯞꯅ ꯌꯦꯡꯕ ꯍꯧꯔꯛꯂꯦ ꯄꯨꯔꯅꯤꯃꯥꯗꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯨꯅ ꯉꯛꯄꯅꯁꯨ ꯂꯣꯏꯈ꯭ꯔꯦ ꯃꯪꯗ ꯐꯥꯎꯕ ꯃꯪꯗꯕ ꯊꯧꯗꯣꯛꯁꯤꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕꯒꯨꯝ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ ꯈꯦꯂꯦꯝꯕꯁꯨ ꯑꯗꯨꯃꯉꯥꯏ ꯃꯕꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯏ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯒꯤ ꯏꯍꯨꯜ ꯈꯪꯕ ꯑꯁꯤꯗ ꯃꯄꯥ ꯃꯃꯥ ꯑꯅꯤꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯃꯆꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯃꯔꯣꯜ ꯈꯪꯂꯕ꯭ꯔꯥ ꯆꯔꯩꯍꯟ ꯃꯥꯁꯨ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯇꯞꯊꯧ ꯍꯥꯏꯕꯒꯨꯝ ꯇꯞꯅ ꯃꯃꯣꯟ ꯇꯧꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯆꯂꯥꯝꯕ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯜ ꯑꯃꯗ ꯂꯩꯕꯤ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯑꯃꯅ ꯇꯧꯕꯅꯤ ꯊꯕꯛ ꯑꯁꯤ ꯀꯥꯂꯦꯟꯖꯥꯎꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡꯗꯤ ꯈꯪꯕ ꯉꯝꯗꯕ꯭ꯔꯥ ꯏꯄꯨ ꯆꯤꯡꯀꯣꯛ ꯈꯨꯜ ꯍꯥꯏꯗꯨꯅ ꯆꯤꯡꯌꯥꯗ ꯈꯨꯜ ꯃꯆꯥ ꯑꯣꯏꯅ ꯇꯥꯕꯗꯣ ꯑꯗꯨꯗ ꯂꯩꯕꯅꯤ ꯌꯥꯝꯅ ꯑꯍꯜ ꯅꯠꯇ꯭ꯔꯕꯁꯨ ꯃꯀꯣꯛꯇꯤ ꯄꯨꯡꯉꯧ ꯉꯧꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯑꯁꯤ ꯃꯍꯥꯛ ꯃꯇꯣꯝꯇ ꯇꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯃꯍꯥꯛꯄꯨ ꯐꯥꯔꯕꯗꯤ ꯋꯥ ꯊꯣꯛꯂꯅꯤ ꯀꯅꯥ ꯀꯅꯥꯅꯣ ꯆꯠꯂꯣ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯤ ꯑꯁꯤ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯄꯨꯔꯛꯎ ꯃꯅꯥꯏ ꯈꯔ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯀꯥꯂꯦꯟꯖꯥꯎꯗꯨ ꯋꯥ ꯀꯔꯤꯁꯨ ꯑꯇꯣꯞꯄ ꯍꯧꯗꯣꯛꯇ꯭ꯔꯦ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯆꯥꯅꯤꯄꯥꯒ ꯃꯅꯥꯏ ꯈꯔꯒ ꯊꯝꯂꯝꯗꯨꯅ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯦ ꯇꯅꯤꯛꯄꯤꯁꯨ ꯏꯄꯨ ꯑꯃꯥꯏꯕ ꯆꯂꯥꯝꯕꯅ ꯌꯦꯡꯕꯗꯒꯤ ꯇꯨꯃꯤꯟꯅ ꯄꯣꯊꯥꯈ꯭ꯔꯦ ꯆꯂꯥꯝꯕꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯣꯊꯥꯈ꯭ꯔꯦ ꯑꯗꯨꯕꯨ ꯐꯕꯗꯤ ꯅꯠꯇꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯊꯕꯥꯟꯁꯨ ꯐꯠꯇꯦ ꯑꯗꯨꯅ ꯂꯥꯏ ꯈꯥꯏꯗꯣꯛꯄ ꯍꯥꯏꯕꯁꯤ ꯇꯧꯍꯩꯗ꯭ꯔꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕꯗꯤ ꯉꯥꯏꯔꯁꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗꯗꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯏꯄꯨ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯏꯕꯦꯝꯃ ꯄꯨꯔꯅꯤꯃꯥ ꯅꯪꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯑꯃꯇꯪꯒ ꯁꯤꯒꯤ ꯂꯪꯁꯩ ꯁꯤꯅ ꯏꯕꯦꯝꯃꯁꯤꯒꯤ ꯈꯨꯗꯥꯡꯗ ꯀꯤꯁꯤꯟꯕꯤꯌꯨ ꯁꯤꯕꯨ ꯀꯤꯔꯕꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯐꯒꯅꯤ ꯏꯄꯨ ꯌꯥꯔꯦ ꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯉꯁꯤꯒꯤꯗꯤ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯄꯣꯠꯂꯝ ꯑꯗꯨ ꯄꯨꯔꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯂꯒꯦ ꯏꯄꯨ ꯑꯀꯠ ꯁꯦꯜꯂꯁꯤ ꯄꯩꯁꯤꯟꯕꯤꯈꯣ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ ꯌꯥꯔꯅꯤ ꯏꯕꯦꯝꯃ ꯏꯅꯤꯡꯊꯧꯅ ꯑꯩꯒꯤꯗꯤ ꯃꯇꯤꯛ ꯆꯥꯅ ꯄꯤꯔꯕꯅꯤ ꯑꯗꯨꯅ ꯂꯧꯔꯔꯣꯏ ꯆꯠꯂꯦ ꯃꯖꯥ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯅꯄꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯍꯣꯏ ꯏꯄꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯍꯟꯖꯒꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯉꯝꯕꯤꯗꯨ ꯃꯁꯥꯗ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯊꯤꯜ ꯑꯃꯗꯤ ꯐꯥꯎꯔꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯐꯥꯎꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯧꯔꯤꯕꯅꯣ ꯏꯁꯥꯁꯤ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯏꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯊꯣꯡꯒꯥꯜꯗꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ ꯄꯥꯈꯠꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡꯗꯨ ꯆꯪꯂꯛꯇꯨꯅ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯂꯅꯤ ꯍꯥꯏꯗꯨꯅ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯆꯥꯔꯤ ꯇꯣꯝꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕꯗꯣ ꯄꯥꯟꯗꯤ ꯄꯥꯜꯂꯕ ꯃꯥꯜꯂꯤ ꯃꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯉꯥꯎꯔꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯅꯍꯧꯏ ꯏꯕꯦꯂꯩ ꯑꯩꯅ ꯇꯧꯕꯕꯨ ꯃꯥꯏ ꯄꯥꯛꯇꯦꯔꯣ ꯍꯩ ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯅꯦ ꯏꯆꯥꯒꯤ ꯑꯅꯤꯡꯕꯇ ꯇꯧꯗꯧꯔꯤꯕꯅꯤ ꯀꯥꯟꯅꯗꯦ ꯑꯉꯥꯎꯕꯤ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯇꯣꯛꯁꯤ ꯃꯤꯅ ꯇꯥꯔꯒꯅꯦ ꯑꯃꯨꯛ ꯑꯋꯥꯐꯝꯗ ꯇꯥꯅꯤ ꯃꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯒ ꯑꯋꯥꯕ ꯇꯥꯅꯤꯁꯨ ꯄꯥꯈꯠꯄ ꯁꯥꯔꯤ ꯑꯆꯨꯝꯕꯒꯤꯁꯨ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯔꯦꯗꯣ ꯃꯃꯥ ꯃꯆꯥꯗꯣ ꯈꯦꯂꯦꯝꯕ ꯀꯧꯕ ꯃꯆꯥ ꯏꯕꯨꯡꯉꯣꯗꯣ ꯏꯁꯣꯔ ꯃꯥꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯄꯨꯔꯅꯤꯃꯥ ꯃꯃꯥ ꯃꯆꯥꯒꯤꯗꯤ ꯉꯝꯕꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯊꯝꯃꯤ ꯃꯅꯥꯏ ꯑꯃꯅ ꯏꯅꯤꯡꯊꯧ ꯁꯤꯗ ꯂꯩꯔꯦ ꯑꯃꯥꯏꯕꯤ ꯉꯝꯕꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯁꯤꯔꯥ ꯏꯅꯤꯡꯊꯧ ꯅꯅꯥꯏꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯃꯇꯥꯡꯒꯤ ꯍꯩ ꯉꯝꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕꯗꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯣꯏꯗꯕ ꯉꯥꯡꯂꯕꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ ꯉꯝꯕꯤ ꯈꯜꯂꯤ ꯑꯣꯏꯗꯕ ꯉꯥꯡꯂꯒ ꯄꯨꯟꯁꯤ ꯃꯥꯡꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯄꯨꯟꯁꯤ ꯀꯜꯍꯧꯕꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ
ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯀꯨꯏꯗꯦ ꯃꯅꯥꯏ ꯊꯥꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯐꯥꯍꯜꯂꯨꯔꯦ꯫ ꯅꯈꯣꯏ ꯅꯃꯥ ꯅꯆꯥꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯂꯤꯕꯁꯦ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥꯗꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯣꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯆꯩ 10 ꯀꯜꯂꯨ ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯀꯥꯂꯦꯟꯖꯥꯎꯅ ꯑꯣ ꯅꯤꯡꯊꯧ ꯁꯤꯡꯅꯕ ꯑꯩꯒꯤ ꯏꯆꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯃꯆꯥꯕꯨ ꯃꯥꯡꯍꯟꯒꯦ ꯊꯧꯔꯥꯡꯕ ꯈꯪꯉꯣꯏꯗ꯭ꯔꯗ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯊꯝꯒꯦ꯫ ꯏꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯇꯧꯔꯔꯣꯏ ꯏꯅꯤꯡꯊꯧ꯫ ꯀꯔꯤ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕ? ꯍꯨ ꯄꯨꯕꯤ ꯅꯃꯥ ꯅꯆꯥꯕꯨ ꯉꯥꯛꯄꯤꯕꯗꯤ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯀꯅꯥ ꯂꯩ? ꯑꯅꯤ ꯑꯁꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯃꯨ꯫ ꯅꯣꯡꯃꯒꯤ ꯆꯥꯛ ꯑꯃꯨꯛꯈꯛꯇꯃꯛ ꯄꯤꯖꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯨꯡꯗ ꯊꯣꯛꯀꯗꯕ ꯀꯔꯤꯁꯨ ꯈꯟꯗ ꯀꯂꯛꯄꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯈꯤ꯫ ꯉꯝꯕꯤꯕꯨꯅ ꯆꯍꯤ 5 ꯀꯩꯁꯨꯝꯁꯪꯗ ꯊꯝꯕ ꯍꯥꯏꯕꯗ ꯌꯥꯅꯈ꯭ꯔꯦ꯫ ꯇꯅꯤꯛꯄꯤꯁꯨ ꯆꯂꯥꯝꯕꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯐꯈ꯭ꯔꯦ꯫ ꯃꯆꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕ ꯎꯕꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯗꯨꯁꯨ ꯄꯦꯟꯃꯟꯕꯅ ꯃꯆꯥꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯑꯐꯕꯗ ꯇꯧꯕ ꯑꯆꯧ ꯃꯆꯥ ꯈꯥꯏꯗꯕ ꯅꯤꯡꯊꯧ ꯀꯥꯂꯦꯟꯖꯥꯎꯒꯤ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯗꯨꯅ ꯈꯦꯂꯦꯝꯕ ꯑꯃꯗꯤ ꯇꯅꯤꯛꯄꯤꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯒꯤ ꯁꯩꯍꯧꯗ ꯋꯥꯔꯕꯁꯨ ꯄꯣꯂꯣꯏꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯈꯤ꯫